Mayang Imphal constituency amadi Wabagai constituency gi miyamna chathok chasin taunabagidamag Imphal Turel mathakta saba belly brising saba loidringaida sel louthoklaga thabak sudabagi matangda governor amadi chief secretary da wakatlagani haina Joint Youth Development Committee gi president Chesham Achobana fongdokre Committee asina paumi kangbo amaga loinena hauzik oidiba thong asigi phibam yengshinba chatpada wafam asi fongdokhibani Achobana makha taraduna PMGSY scheme gi makha da Mayang Imphal constituency amadi Wabagai constituency anigi lona ba mafam da thong mari sari thong mari asigi manungda thong ani amadi sangadrabasu miyamna lanba haure aduga uchiwa amadi bengun laukok da saba thong ani asidi department listing ani kungani thoi fawba da saba loishin gadabani hairabasu ngasi fawba machi lengdana leide thong ani asigi oindi sel ayamba lauthokrabasu makhongdagi hen haidri fibam masidagi lup asina vigilance department da makha tana wakat badasu chapchaba action lobidre haina pen da bafongdorakli Miam ki laigado development singse lahendana honarabra haibadugi chingnab lere masigi matang dani koina Manipur governor da CP ga doriba aduga sigi matang da lairiba koina hojikse mana lengak lerambadagi hojikti governor salaiba adumba pyar lengak la ga henna miam ki hom thokpa dagi tokhom thokpa development sing tawra adra haraga henna motion bagi fiam da lakosina mara morakan da masigi se Manipur gi governor da athu matam da bairena department sing sida mieng sangbi gani haibagi thajabdu thamjari loina masigi matang da koi athu matam da mairena ba koi hojiki hariba dumai Governor da adegi kopitu ate pibi abasing da piraga left na kung ngam tang sagi nei